Mayam Kurum Jerry, Times of Manipur TOMTV, Yakana Kudola Jerry Bus Studio Speak Me, Tabi Simutaram Nokcheri. Equina Momang episode Kiada, Tongan Bagas, Kiapudun lecture crate, Tongan episode Kiada Kanan and Navaki Toram Sing, Miamda, Toromasi, Kotanga, Ahogi, Kudol Tamjaka Mutum Dagasi, Equina Pudun lecture, but guess say, Yam special, but guess some Pudun lecture, Nasi Hogi, Kanajagado Topicasina, Guinness World Record and Manipur Havasini, Manipuramadi Guinness World Record, Kimatanga, Kanajagada, name Ramadana, Ahogi Studio Links in Lebibasi. 3 times Guinness World Record holder YAMBEM GOBIN Singh was 100 taran actually. Hamakta TOMTV I shikuma Tanjama PB Damaka you around my Pungo. Yamazi was a studio than a ceiling bit of Palina, a going a sigi Toramasibo, Hoimapumpan beginning and a link bit of Taram actually. Luna Hamba City, mass media, the social media, mass media, the man, Lunamak, a YAMBEM GOBIN Singh, Lunamak Tara, Lake of him, Matamkagi, among the Gia, Manipur, Badugumava, 3 times Guinness World Record holder in Akoyam, Lunamakana, Lenubu. It's our introduction, Machan, Bibi Karilam, de Obirabano, Aduga, Chilino Singh, Imungi Matan, the Kitan have you. I gaming YAMBEM GOBIN Singh, 3 times Guinness World Record. I like Honze Quakitin Konjelikai. Aduga, I give family, the P among the power home, Chinauda, the P blind, no, Mayum Palmatunda, Aduga Yam Handi Legatre, Adu Yamanga Aiga Leore, Adu I couple life sang, Mary Lamney, the palm on the Pinga, hang later. Aduga Howzy, I Oza in a sector puri. Yamno, I say, Aham the lecturing is 3 times Guinness World Record holder in have a simedy, Mayam the Luna Kanga Banetuna. A Hozik Guinness World Record, lobby the Eba, discipline Hazagadra, events, Karam events in the Homse lobby days. Homse Pulam Tam to Doboneco. Homse most elbow strike in 3 minutes. Other most the mixture in 30 seconds. Other most double elbow strike in 1 minute. Adu home dene. Hi, events is a Masiki moment of Sisi. I haven't talked. Amana elbow strike ne, elbow not tin bage. Other ani amana double elbow tin bage. Other amana jumping jack and a simple exercise warm up can yam Haksang yam Karene, warm tone of other Haksam. Masi quite a gihen yam Tobagi. I attend Mamatam, Guinness record was it Tabi. A Guinness record, see a attempt to be a pussy, Guinness World Record, attempt to be a pussy, Kayaraki attempt to be creacy. Pulamna Hanjana machine theory, the trauma Mushuramani, other machine Danico. Kain Hampton. I know Pangimam, double Halevlona, Aduga, Hanmon, I am a Hanmon of Adaneva. Pungamai Pusuki in the Hanmon Videva. Other Kaino Hampton, the Pashasang, every timing, other Hotna Sangi, other amateur, Amato, the Adomogi, Yamsati, Ta Hum Changba, Sang Hagadi, Moy Ebroton Honavada, Adu Matam Nai, Adugi Matamdo, Kamai Karine. There are some the Adam, I don't make her Kutung Sadabili. Masagi, Taram, TMC, Hajan and Torque, was it Haidare. Don't experience me among the Lunak thing, a bit of money, keep experiencing the things here to be. Experiences, Hamato would the Takapamna, other Accommodana, Takapaka, other Adam Karini is no less lady as I know Hamato, and in the show had an issue was hello, Harkini, the doubt Lebanina. Said Tava de Bido recording, Loin Tadineva, slow motion Nagatadoga, Adu. Moi agidi Manipur natamnina London oibnina moin esi pami pamde slow the sakthok and the esi ya de kind yeng dineva adu video edit tawdar bagaina adugi matungina tawrini hai bisi akhoi haji tapi bisi matungina de akhoi haji tawribe tem sing se akhoi video namaga thakibneba man ko koi London da thakibne tapi do akhoi video number or masigi tawriba akhoi arrangement nam se masidi sana loi tawbibra antraga moigi akhoi mehut sing representative sing Guinness World Record ki akhoi representative sing yaroga tawbira masi matang de Oh, hi again. Can you open it? Guinness World because I assume with the other law having ever. Other queens upon them. Other Moy Miko around 6 lakh Mchangba. They just go with that. Other just Adu or they could take effort for the Birmeva. Aduga Koishida Torigina, Sitagi Sarduet over course manager. Jury Pamalani. Other video angle Pazana Lorani. Manning Mamang side. Aduga group photo. Namani just yes, ma'am. Other just kitchen Punka in Namani at the I height. Kayina money, I doing Matungina Tauri never. I do talk with the Yamsati Vamno, Kitang Shoragadi Amuhalo, Lore, Moi, the other videos editor, Moi other the computer, Tato editor with the line Kangdineva, Pung Tankato, Genosita, the Moilona, identified to Wongameva. I don't know Yam Dilui, I do Yam July, Lai Haja, one of the day.
ꯊꯥꯕ ꯌꯥꯕ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯁꯦ ꯑꯗꯨꯕꯨ ꯊꯥ 3 ꯉꯥꯏꯗꯤꯅꯦꯕ ꯈꯨꯗꯣꯡꯆꯥꯕꯗꯤ ꯐꯪꯕ 3 months ꯉꯥꯏꯗꯦꯕ ꯑꯗꯨꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯗꯤ ꯂꯩꯌꯦꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯍꯧꯖꯤꯛ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣꯁꯤ ꯊꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯆꯠꯇ꯭ꯔꯒꯁꯨ ꯑꯣꯔ ꯃꯈꯣꯏ ꯃꯤ ꯂꯥꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯇꯦꯝꯁꯦ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯂꯩꯔꯒꯁꯨ ꯃꯁꯤ ꯌꯥꯝ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯑꯃꯗꯤ ꯅꯠꯇꯕꯅꯤ나 ꯃꯁꯤ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟꯒꯤ ꯑꯗꯨꯒ ꯃꯁꯤ ꯑꯦꯔꯦꯟꯖꯃꯦꯟꯒꯤ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯔꯤꯅ ꯇꯥꯛꯄꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯤꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗꯁꯤ ꯑꯇꯦꯝ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯁꯤ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯁꯤ ꯍꯣꯠꯅꯔꯛꯄꯒꯤ ꯖꯔꯅꯤꯁꯦ ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯃꯁꯤ ꯃꯇꯥꯡ ꯈꯤꯇꯪ ꯈꯪꯕꯤꯌꯨ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯣꯠꯅꯔꯛꯄꯒꯤ ꯖꯔꯅꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯌꯥꯝꯕ ꯒꯤꯅꯦꯁ ꯋꯥꯔꯜꯗ ꯃꯥꯏꯟ ꯃꯦꯗꯤꯇꯦꯁꯟ ꯄꯨꯔꯥ ꯑꯦꯗꯥꯞꯇꯦꯁꯟ ꯀꯔꯤꯅꯤ ꯄꯨꯔꯥ ꯐꯣꯀꯁ ꯇꯧꯗ ꯌꯥꯗꯦꯕ ꯇꯧꯅꯤꯡꯉꯦꯅ ꯇꯧꯕ ꯌꯥꯗꯕ ꯁꯤꯗꯤ ꯁ꯭ꯄꯤꯠꯇ ꯂꯥꯛꯄ ꯄꯣꯠꯅꯤꯅ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯃꯁꯤꯡ ꯁꯦꯀꯦꯟ ꯑꯃ ꯈꯤꯇꯪ ꯈꯦꯠꯅꯕꯗ ꯍꯦꯛꯇ ꯂꯩꯍꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯂꯨꯕ ꯑꯗꯨ ꯍꯣꯠꯅꯔꯛꯄꯁꯦ ꯑꯩꯒꯤ ꯕ꯭ꯔꯦꯟ ꯑꯗꯒꯤ ꯐꯪꯁꯟ ꯑꯗꯒꯤ ꯃꯦꯗꯤꯇꯦꯁꯟꯁꯦ ꯀꯩꯗꯤ ꯐꯥꯎꯔꯛꯀꯦ ꯍꯥꯏꯕꯗ ꯑꯩ ꯀ꯭ꯂꯥꯁ 1 and 10 ꯀꯤꯡꯁꯋꯤꯡ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯁꯟꯖꯤꯟꯊꯣꯡꯒꯤꯗ ꯇꯝꯃꯦꯕꯀꯣ ꯀꯤꯡꯁꯋꯤꯡ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯌꯥꯝ ꯇꯥꯛꯄꯗ ꯁꯨꯝ ꯕ꯭ꯔꯦꯟꯗ ꯁꯨꯝ ꯆꯨꯕꯁꯦ ꯑꯗꯒꯤ ꯑꯦꯗꯥꯞꯇꯦꯁꯟꯁꯦ ꯁꯨꯝ ꯃꯥꯏꯟꯁꯦ ꯐꯣꯀꯁ ꯁꯨꯝ ꯇꯧꯕ ꯉꯝꯃꯛꯄ ꯑꯗꯩꯁꯦ ꯑꯁ ꯑꯩꯁꯨ ꯑꯐꯥꯎꯕ ꯃꯤꯗꯤ ꯑꯣꯏꯒꯦ ꯀꯥꯏꯅ ꯁꯨꯝ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯁꯤꯡꯒꯤ ꯃꯌꯥꯝ ꯅꯣꯂꯦꯖꯇꯨꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ 2000 ꯁ꯭ꯋꯥꯏꯗꯒꯤ ꯑꯌꯥꯝꯕ ꯕ꯭ꯔꯦꯟꯁꯦ ꯐꯖꯅ ꯐꯪꯁꯟ ꯇꯧꯔꯦꯕ ꯐꯪꯁꯟ ꯇꯧꯔꯦ ꯃꯤꯅꯤꯡꯗꯤ ꯀꯩꯅꯣꯗ ꯑꯩ ꯐꯥꯎꯒꯦ ꯃꯤ ꯑꯣꯏꯒꯦ ꯍꯥꯏꯕꯁꯦ ꯈꯜꯂꯦꯕ ꯀꯩꯅꯣꯗ ꯃꯇꯝꯗꯨꯗꯤ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯆꯦꯍꯣꯏꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩꯕ ꯏꯆꯦꯍꯣꯏꯒ ꯂꯩꯃꯤꯟꯅꯩꯁꯦ ꯑꯩꯈꯣꯏ ꯁꯤꯁꯨ ꯃꯃꯤ ꯎꯗ꯭ꯔꯦꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯔ ꯃꯇꯨꯡꯗ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯑꯁ ꯌꯨꯝꯗ ꯁꯨꯝ ꯏꯆꯦ ꯏꯕꯥꯏꯅ ꯊꯕꯛ ꯆꯠꯄꯅꯤ ꯑꯩ ꯁꯨꯝ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯕꯥꯍꯣꯏꯅ ꯍꯣꯇꯦꯜ ꯐꯝꯕꯅꯤꯅꯀꯣ ꯑꯗꯨꯗꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯨꯝ ꯈꯜꯂꯛꯄꯁꯤꯗ ꯑꯁ ꯒꯤꯅꯦꯁꯁꯨ ꯑꯝꯇꯪꯗꯤ ꯐꯥꯎꯒꯦ ꯑꯗꯣ ꯁꯥꯟꯅꯕꯗꯤ ꯁꯥꯟꯅꯕ ꯍꯧꯔꯛꯑꯦꯀꯣ 2000 ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨ ꯀꯤꯛ ꯕꯣꯛꯁꯤꯡꯗꯀꯣ ꯑꯗꯨꯗꯒꯤ ꯁꯥꯟꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯔꯛꯄ ꯑꯗꯨꯗꯩꯗꯤ ꯆꯥꯅꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯩ ꯁꯤ ꯇꯧꯁꯦ ꯑꯩ ꯁꯤꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯁꯤꯗ ꯇꯧꯔꯒꯦꯅ ꯋꯥꯈꯜꯁꯦ ꯁꯨꯝ ꯈꯟꯕꯗꯤ ꯍꯧꯔꯛꯄ ꯇꯧꯕꯗꯤ ꯇꯧꯕ ꯅꯠꯇ꯭ꯔꯤꯀꯣ ꯁꯨꯝ ꯇꯞ ꯇꯞꯅ ꯈꯔ ꯇꯧꯒꯦ ꯍꯌꯦꯡ ꯑꯁ ꯑꯩꯅ ꯇꯧꯕ ꯌꯥꯕꯒꯤ ꯁ꯭ꯇꯦꯖ ꯂꯩꯔꯀꯥꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯃꯄꯨꯡ ꯐꯥꯅꯕꯅꯤꯅ ꯑꯩ ꯈꯖꯤꯛ ꯍꯧꯒꯦꯅ ꯑꯗꯨꯝ ꯍꯧꯔꯛꯄꯅꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯁꯤ ꯁꯥꯟꯅꯔꯛꯄ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃꯗꯤ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯃꯁꯤꯗ ꯀꯔꯥꯏ ꯐꯥꯎꯕ ꯑꯋꯥꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡ ꯊꯦꯡꯅꯕꯤꯔꯦ ꯃꯁꯤ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯋꯥꯕꯁꯦ ꯍꯥꯏꯔꯒꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅ ꯀꯣꯅꯨꯡꯃꯥꯡ ꯂꯩꯔꯝꯃꯦꯕ ꯀꯣꯅꯨꯡꯃꯥꯡꯗꯒꯤ ꯁꯣꯝ ꯀꯣꯟꯖꯤꯜ ꯂꯩꯀꯥꯏꯗ ꯍꯣꯡꯉꯛꯄꯅꯦꯕ ꯀꯣꯅꯨꯡꯃꯥꯡꯗ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯀꯩ ꯆꯥꯎꯅ ꯑꯗꯨꯝ ꯐꯝꯃꯝꯃꯦ ꯑꯗꯣ ꯀꯔꯤꯅꯦ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯁꯤ ꯅꯥꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯗ ꯅꯥꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯗ ꯁꯥꯏꯀꯤꯇꯤꯛ ꯆꯍꯤ 35 ꯅꯥꯈꯤꯕ ꯑꯗꯨ ꯃꯣꯕꯥꯅꯤ ꯄꯨꯂꯞ ꯇꯧ ꯃꯥꯅ ꯃꯃꯤꯠ ꯎꯔꯛꯇꯕ ꯑꯗꯨ ꯑꯩꯈꯣꯏꯗꯥꯅ ꯁꯥꯏꯀꯤꯇꯤꯛ ꯅꯥꯁꯤꯜꯂꯛꯄ ꯑꯗꯨ ꯃꯁꯥꯒꯤ ꯐꯥꯔꯃꯥꯁꯤ ꯀꯩ ꯇꯣꯉꯥꯟ ꯐꯝꯍꯜꯂꯝꯃꯦꯕ ꯂꯣꯏꯅ ꯃꯨꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟꯗꯒꯤ ꯒ꯭ꯔꯣꯁꯔꯤꯗꯒꯤ ꯐꯥꯔꯃꯥꯁꯤꯗꯒꯤ ꯂꯣꯏ ꯃꯨꯠꯊꯔꯛꯄ ꯑꯗꯨꯗꯒꯤ ꯂꯥꯏꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯑꯁꯣꯝ ꯂꯝꯁꯤ ꯌꯣꯟꯊꯣꯛꯑꯒ ꯁꯣꯝꯗ ꯑꯃꯨꯛ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏꯕꯣꯛ ꯃꯅꯥꯛꯇ ꯂꯝ ꯂꯩꯔꯒ ꯂꯩꯕꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯑꯦ ꯄꯨꯂꯞ ꯂꯥꯛꯑ ꯃꯇꯨꯡꯁꯤꯗ ꯀꯔꯤꯅꯤ ꯑꯋꯥ ꯑꯅꯥꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯥꯗꯒꯤ ꯂꯣꯏꯅ ꯄ꯭ꯂꯥꯅꯤꯡꯗꯣ ꯀꯔꯤꯅꯤ ꯑꯩꯅ ꯒ꯭ꯔꯣꯠ ꯑꯣꯏꯔꯛꯄꯗ ꯐꯪꯒꯗꯕ ꯑꯦꯗꯚꯥꯟꯇꯦꯖ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯃ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯥꯡꯉꯝꯅꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯂꯧꯋꯦꯕ ꯆꯠꯄꯅꯦꯕ ꯂꯧꯋꯦꯕ ꯑꯍꯥꯟꯕ ꯆꯠꯄꯁꯤꯗ ꯂꯧꯋꯦꯕ ꯀꯔꯤꯝ ꯍꯩꯇꯦ ꯋꯥꯁꯨ ꯅꯥꯀꯟ ꯂꯩꯔꯤꯉꯩꯗꯗꯤ ꯁꯥꯟꯅꯕꯒꯤ ꯐꯣꯀꯁꯇꯅꯦꯕ ꯂꯧꯋꯦꯕ ꯆꯠꯄꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯜꯂꯛꯄꯁꯦ ꯑꯍꯥꯟꯕ ꯆꯠꯄꯁꯤꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯀꯣꯟꯕ ꯁꯨꯝ ꯋꯥꯗꯔꯦ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯅꯤ ꯃꯇꯝꯗ ꯑꯩꯁꯨ ꯄꯥꯈꯪꯗꯤ ꯑꯣꯏꯔꯤꯕ ꯑꯗꯨ ꯂꯧꯋꯦꯕꯁꯦ ꯊꯦꯡꯅꯒ ꯍꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯄꯨꯡ 9-9ꯗꯒ ꯍꯜꯂꯛꯄ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯑꯥꯗ ꯕꯔꯥꯗ ꯍꯣꯇꯦꯜ ꯇꯧꯍꯧꯕ ꯍꯣꯇꯦꯜꯗꯤ ꯃꯥꯡꯕ ꯌꯥꯗꯦꯅ ꯑꯗꯨꯒ ꯁꯣꯝꯗ ꯑꯩꯈꯣꯏ ꯁꯤꯍꯣꯏꯒ ꯂꯩꯕ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯌꯥꯝ ꯋꯥꯅ ꯍꯜꯂꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗ ꯑꯉꯥꯡꯒꯤ ꯂꯣꯏ ꯄꯤꯌꯦꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯠꯄ ꯑꯃꯨꯛ ꯊꯣꯡꯕ ꯑꯃꯨꯛ ꯆꯠꯄ ꯄꯩꯁꯥ ꯑꯃꯨꯛ ꯇꯥꯟꯕꯀꯣ ꯑꯗꯨꯗꯒꯤ ꯌꯥꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯄꯨꯔꯥ ꯇꯥꯏꯑꯣꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯁꯣꯝꯗ ꯂꯥꯏꯔꯤꯛꯇ ꯇꯧꯔꯛꯄꯗꯨꯒ ꯁꯥꯟꯅꯔꯛꯄꯗꯨꯒ ꯑꯗꯨꯗ ꯁꯣꯝꯗ ꯍꯦꯛ ꯂꯥꯛꯄꯒ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯄꯨꯔꯥ ꯎꯜꯇꯥ ꯆꯠꯄꯗꯣ ꯑꯁꯣꯝꯗꯗꯤ ꯑꯉꯥꯡ ꯇꯨꯏꯁꯟꯕꯛ ꯇꯧꯔꯝꯃꯦꯕꯀꯣ ꯑꯉꯥꯡ ꯀ꯭ꯂꯥꯁ 1ꯗꯩꯅ ꯑꯗꯨꯝ 5-7 ꯕꯛ ꯑꯗꯨꯝ ꯇꯧꯔꯝꯃꯦꯕ ꯑꯗꯨ ꯁꯣꯝꯗꯗꯤ ꯄꯨꯔꯥ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯄꯨꯔꯥ ꯇꯣꯉꯥꯜꯂꯤꯗꯣ ꯑꯗꯩꯗꯤ ꯌꯥꯝ ꯋꯥꯅ ꯑꯗꯩꯗꯤ ꯀꯔꯤꯅꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯋꯥꯅ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯁ ꯑꯗꯨꯅ ꯁꯤꯅ ꯋꯥꯒꯦ ꯀꯌꯥꯝ ꯋꯥꯒꯦꯅ ꯑꯗꯨꯗꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯕ꯭ꯔꯤꯛꯁꯀꯤ ꯆꯠꯂꯦ ꯏꯁꯤꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯑꯇꯩ ꯃꯌꯥꯝ ꯆꯠꯂꯦ ꯊꯕꯛ ꯑꯗꯨꯝ ꯎꯒꯤ ꯆꯠꯂꯦ ꯑꯗꯨꯝ ꯑꯗꯣ ꯑꯩꯅ ꯆꯠꯂꯤꯕ ꯊꯕꯛꯇꯨꯗ ꯑꯩꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯅ ꯇꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯟꯕ ꯃꯤꯟꯁ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯐꯥꯎꯒꯦ ꯇꯥꯔꯗꯤ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯑꯩꯅ ꯇꯧꯔꯤꯕ ꯂꯥꯏꯔꯤꯛ ꯇꯧꯔꯤꯕꯗ ꯀꯩꯗ ꯀꯔꯤꯅꯤ ꯇꯝꯕ ꯉꯝꯗ꯭ꯔꯒꯁꯨ ꯀꯩꯗ ꯚꯦꯂꯨ ꯂꯩꯍꯟꯒꯦ ꯀꯔꯤꯗ ꯃꯒꯨꯟꯁꯦ ꯍꯥꯞꯆꯒꯦꯅ ꯑꯩꯅ ꯁꯨꯝ ꯈꯜꯂꯛꯄꯗꯒꯤ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯋꯥꯈꯜꯗꯨꯒ ꯑꯗꯨꯝ ꯆꯨꯡꯁꯤꯟꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯊꯕꯛ ꯁꯨꯕꯁꯦ
ꯊꯕꯛ ꯁꯨꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯁ꯭ꯇꯔꯦꯡꯒꯨꯝꯕꯒꯤ ꯁ꯭ꯇꯥꯏꯜꯗ ꯑꯗꯨꯝ ꯀꯔꯤꯅꯤ ꯀꯣꯛ ꯊꯥꯗꯔ ꯁꯨꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯣꯠꯅꯔꯦ ꯑꯗꯨ ꯉꯁꯥꯏꯒꯤ ꯉꯁꯥꯏ ꯂꯤꯕꯤꯔꯛꯏꯕ ꯋꯥꯔꯤꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯖꯦꯡ ꯂꯩꯀꯥꯏꯗ ꯍꯣꯡꯉꯛꯑꯕ ꯃꯇꯨꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯥꯟꯅꯔꯝꯕꯒꯤ ꯁꯥꯟꯅꯕꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯕ ꯑꯗꯨꯒꯤ ꯐꯣꯀꯁ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯀꯥꯏꯈ꯭ꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯊꯕꯛ ꯂꯣꯝꯁꯤꯗ ꯑꯣꯏꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯊꯕꯛ ꯂꯣꯝꯁꯤꯗ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ나 ꯃꯁꯤꯗ ꯑꯃꯨꯛ ꯅꯥꯊꯩꯔꯨꯔꯕ ꯃꯇꯨꯡꯁꯤꯗ ꯉꯁꯥꯏꯒꯤ ꯁꯥꯟꯅꯕꯔꯣꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯕꯒꯤ ꯋꯥꯔꯤꯁꯦ ꯃꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯥꯟꯅꯕ ꯍꯜꯂꯛꯄꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ 2009 ꯅꯨꯄꯤ ꯊꯤꯌꯦꯕꯀꯣ 9 ꯅꯨꯄꯤ ꯊꯤꯕ 10 ꯑꯉꯥꯡ ꯌꯥꯎꯕꯀꯣ ꯑꯗꯨꯗꯒꯤ ꯃꯃꯥꯡꯗꯕꯨꯗꯤ ꯑꯗꯨꯝ ꯁꯥꯟꯅꯔ ꯂꯥꯛꯄ ꯑꯗꯨ ꯁꯥꯟꯅꯔꯛꯄꯁꯤꯗ ꯐꯣꯀꯁꯁꯦ ꯆꯍꯤ ꯑꯃꯅꯤ ꯑꯗꯨꯝ ꯃꯥꯡꯉꯨꯔꯦꯕ ꯑꯗꯨꯝꯗꯤ ꯋꯥꯈꯟꯗꯣ ꯃꯥꯡꯕ ꯃꯇꯝꯗ ꯅꯨꯄꯤ ꯊꯤꯔ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯐꯣꯀꯁꯁꯦ ꯀꯔꯤꯅꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯑꯗꯩ ꯌꯨꯝꯒꯤꯁꯨ ꯑꯃꯨꯛ ꯅꯨꯄꯤ ꯉꯟꯅ ꯊꯤꯕꯅꯤꯅ ꯄꯩꯁꯥꯗꯤ ꯂꯩꯇꯕꯅꯤꯅ ꯊꯕꯛꯇꯤ ꯁꯨꯗꯕ ꯌꯥꯗꯦꯗꯣ ꯑꯗꯩ ꯐꯣꯀꯁꯁꯦ ꯁꯨꯝ ꯊꯥꯗꯔꯛꯄ ꯑꯗꯨꯅ ꯃꯁꯤꯗꯤ ꯀꯥꯟꯗꯦꯅ ꯑꯌꯨꯛ ꯃꯣꯔꯅꯤꯡꯁꯦ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯁꯨꯝ ꯍꯤꯞꯄ ꯈꯟꯕ ꯃꯣꯔꯅꯤꯡ ꯑꯗꯩ ꯐꯤꯖꯤꯀꯦꯜ ꯁ꯭ꯇꯔꯦꯡ ꯍꯥꯟꯅ ꯇꯧꯔꯤꯀꯥꯟꯗ ꯁꯤ ꯇꯧꯔꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯒꯤꯅꯤꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗꯁꯦ ꯁꯣꯏꯅ ꯀꯥꯏꯗ ꯇꯧꯒꯦꯁꯦ ꯈꯪꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯇꯧꯒꯦ ꯑꯗꯨꯒ ꯂꯣꯏꯅ ꯇꯥꯁꯤꯜꯂꯒꯗꯤ ꯊꯝꯃꯒꯦꯅ ꯈꯣꯝꯖꯤꯜꯂꯒ ꯁꯥꯟꯅꯔꯛꯄ ꯍꯧꯔꯛꯄꯅꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏ ꯀꯤꯛ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕꯤꯔꯝꯃꯦꯅ ꯄꯟꯕꯤꯈꯤꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯤꯔꯛꯏꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯤꯒꯠꯆꯕꯗ ꯑꯩꯈꯣꯏꯒꯤ ꯀꯤꯛ ꯕꯣꯛꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯉꯁꯥꯏꯁꯨ ꯄꯟꯕꯤꯈꯤꯕ ꯀꯥꯝ ꯍꯥꯏꯕꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯀꯃꯥꯏꯅ ꯀꯔꯤꯅꯣ ꯃꯁꯤꯗ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯁꯥꯟꯅꯕ ꯌꯥꯎꯔꯛꯈꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯣꯏ ꯀꯤꯛ ꯕꯣꯛꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯁꯦ ꯃꯣꯏꯔꯥꯡꯈꯣꯝꯗ ꯂꯩꯕꯅꯤ ꯑꯣꯖꯥ ꯎꯃꯥꯀꯥꯟꯇ ꯁꯪꯉꯨ ꯀꯣ ꯃꯥꯅ ꯑꯌꯥꯝꯕ ꯑꯣꯖꯥ ꯑꯣꯏꯔꯒ ꯇꯥꯛꯄꯤꯕꯅꯤ ꯑꯣꯖꯥ ꯄꯗꯃꯦꯁꯣꯔ ꯑꯩꯈꯣꯏ ꯗꯤꯖꯝꯅꯤ ꯑꯣꯖꯥ ꯂꯦꯝꯕ ꯍꯣꯏ ꯇꯧꯔꯒ ꯑꯣꯖꯥ ꯅꯣꯡꯗꯣꯡ ꯉꯥꯡꯕ ꯍꯣꯏ ꯑꯣꯖꯥ ꯍꯔꯤꯗꯥꯁ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯁꯥꯟꯅꯕ ꯍꯧꯔꯛꯄꯗ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯨꯝ ꯀꯨꯟꯃꯥꯡꯗ ꯁꯨꯝ ꯄꯥꯝꯖꯕ ꯑꯗꯨꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯅ ꯁꯤ ꯁꯥꯟꯅꯕ ꯑꯃ ꯂꯩꯁꯤ ꯌꯦꯡꯉꯨꯁꯤꯔ ꯀꯥꯏꯅ ꯇꯧꯔꯒ ꯑꯗꯨꯗꯒꯤ ꯆꯪꯂꯛꯄꯅꯦ 2000 ꯆꯠꯂꯛꯄ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯈꯣꯡꯗꯥꯔꯦ ꯁꯥꯟꯅꯕ ꯍꯧꯔꯦ ꯑꯗꯨꯒ ꯃꯔꯛꯇ 2004 ꯁ꯭ꯋꯥꯏꯗ ꯋꯨꯁꯨꯗ ꯆꯪꯉꯦꯕ ꯋꯨꯁꯨꯗ 2004ꯗꯩꯅ 6 7 ꯁ꯭ꯋꯥꯏꯕꯨ ꯁꯥꯟꯅꯔꯝꯃꯦ ꯋꯨꯁꯨꯗ ꯑꯃꯨꯛ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯑꯩꯗꯤ ꯑꯗꯨꯗ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯥꯟꯅꯕ ꯄꯣꯊꯥꯕꯁꯦ ꯀꯣꯂꯦꯖ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯐꯥꯔꯁ ꯏꯌꯔ ꯀꯥꯔꯦ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯐꯥꯔꯁ ꯏꯌꯔ ꯀꯥꯕꯁꯦ ꯄꯣꯊꯥꯔꯝꯗꯥꯏꯁꯦ ꯐꯥꯔꯁ ꯏꯌꯔ ꯀꯥꯔꯦ ꯃꯔꯛ ꯑꯃ ꯂꯦꯞꯄꯨꯔꯕ ꯐꯥꯔꯁ ꯏꯌꯔ ꯀꯥꯔꯛꯄ ꯐꯥꯔꯁ ꯏꯌꯔ ꯀꯥꯔ ꯑꯃꯨꯛ ꯁꯥꯟꯅꯔꯛꯄ ꯑꯗꯨꯗꯒꯤ ꯄꯨꯔꯥ ꯐꯥꯔꯁ ꯏꯌꯔ ꯀꯥꯕꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯄꯨꯔꯥ ꯐꯦꯃꯤꯂꯤ ꯄꯨꯔꯥ ꯗꯥꯎꯟ ꯆꯠꯂꯦꯕ ꯑꯣꯏꯅ ꯑꯗꯨꯗꯒꯤ ꯑꯩꯅ ꯂꯥꯏꯔꯤꯛꯁꯨ ꯇꯝꯃꯔꯣꯏ ꯁꯥꯟꯅꯕ ꯇꯣꯛꯊꯣꯛꯑꯒꯦꯗꯅ ꯐꯥꯔꯁ ꯏꯌꯔ ꯑꯦꯛꯖꯥꯝꯁꯦ ꯊꯥꯔꯝꯃꯒ ꯕꯦꯛꯄꯨꯗꯤ ꯀꯩꯝ ꯆꯠꯄ ꯅꯠꯇꯕ ꯁꯦꯀꯦꯟ ꯏꯌꯔ ꯀꯥꯒꯗꯕ ꯂꯥꯏꯔꯤꯛꯀ ꯂꯣꯏ ꯇꯣꯛꯊꯣꯛꯑꯒ ꯑꯩꯅ ꯁꯥꯎꯗꯅ ꯑꯗꯨꯗꯩꯗꯤ ꯃꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦꯅ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯗꯅ ꯇꯣꯛꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯁꯥꯟꯅꯕꯅꯦ ꯂꯥꯏꯔꯤꯛꯅꯦ ꯄꯨꯂꯞ ꯑꯗꯨꯃꯥꯏꯅ ꯇꯣꯛꯊꯣꯛꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯉꯁꯥꯏꯒꯤ ꯊꯕꯛ ꯁꯨꯕ ꯑꯃ ꯁꯨꯝ ꯆꯠꯂꯛꯄ ꯉꯁꯥꯏꯒꯤ ꯁꯥꯟꯅꯕ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯤꯛ ꯕꯣꯛꯁꯤꯡ ꯁꯥꯟꯅꯔꯝꯕ ꯋꯨꯁꯨ ꯁꯥꯟꯅꯔꯝꯕꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯐꯪꯕꯤꯔꯤꯕ 3 times ꯒꯤꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗꯁꯦ ꯃꯁꯤꯗ ꯀꯗꯥꯏ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯉꯦꯅ ꯈꯟꯕꯤꯌꯨ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯗꯤ ꯑꯌꯥꯝꯕ ꯁꯥꯟꯅꯕꯁꯦ ꯀꯩ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯐꯣꯀꯁꯁꯦ ꯃꯦꯗꯤꯇꯦꯁꯟꯒꯨꯝꯕ ꯑꯗꯨꯗꯒꯤ ꯑꯌꯥꯝꯕ ꯑꯗꯨꯗꯒꯤ ꯋꯥꯈꯟꯁꯦ ꯈꯔ ꯑꯗꯨꯝ ꯊꯥꯗꯩꯕ ꯁꯥꯟꯅꯕꯗꯨ ꯄꯨꯡꯁꯥꯟ ꯁꯥꯟꯅꯕ ꯅꯠꯇꯕ ꯑꯗꯨꯗꯒꯤ ꯀꯔꯤꯅ ꯌꯨꯁꯂꯦꯁ ꯑꯩꯈꯣꯏ ꯑꯩꯅ ꯁꯥꯟꯅ ꯆꯠꯂꯒꯁꯨ ꯀꯥꯟꯅꯔꯣꯏꯗꯕ ꯇꯥꯏꯃꯤꯡ ꯑꯩ ꯆꯠꯇꯦꯕ ꯄꯩꯁꯥꯁꯨ ꯂꯩꯇꯕꯅꯤನ ꯀꯌꯥ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯌꯥꯝꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯝ ꯑꯣꯖꯥ ꯁꯨꯝ ꯃꯇꯦꯡ ꯁꯨꯝ ꯑꯣꯏꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯒꯤꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗꯁꯤꯗ ꯂꯥꯛꯆꯔꯀꯥꯟꯗ ꯑꯩꯈꯣꯏ ꯒꯤꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗꯁꯦ ꯐꯪꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯄꯣꯔꯇꯔꯁ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯝꯒꯅꯤ ꯀꯔꯝꯕ ꯀꯅꯥꯅꯗꯤ ꯁꯄꯣꯔꯠꯁꯤꯡꯁꯦ ꯇꯧꯕꯤꯔꯤ ꯁꯄꯣꯔꯠꯁꯦ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯐꯦꯃꯤꯂꯤ ꯑꯃ ꯁꯄꯣꯔꯠ ꯇꯧꯔꯦ ꯀꯣ ꯑꯗꯨꯗꯩꯗꯤ ꯂꯩꯀꯥꯏ ꯑꯃ ꯁꯄꯣꯔꯠ ꯑꯗꯨꯝ ꯇꯧꯋꯤ ꯑꯗꯨꯗꯒꯤ ꯏꯃꯥꯟꯅꯕ ꯃꯥꯏꯑꯣꯟ ꯒ꯭ꯔꯨꯞ ꯍꯥꯏꯅ ꯂꯩ ꯀꯣ ꯃꯣꯏꯅꯁꯨ ꯁꯄꯣꯔꯠ ꯆꯥꯎꯅ ꯇꯧꯕꯤ ꯑꯩꯒꯤꯅ ꯁꯤꯟꯕ ꯈꯣꯠꯄ ꯄꯩꯁꯥ ꯃꯇꯦꯡ ꯑꯃ ꯂꯣꯏ ꯄꯥꯡꯕꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯤꯛ ꯕꯣꯛꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯁꯦ ꯁꯤ ꯑꯣꯖꯥ ꯃꯨꯈꯥꯟꯗ ꯑꯣꯖꯥ ꯄꯗꯃꯦꯁꯣꯔ ꯑꯣꯖꯥ ꯗꯤꯖꯝꯅꯩꯁꯦ ꯁꯤꯅ ꯃꯣꯏꯅ ꯆꯥꯎꯅ ꯃꯇꯦꯡ ꯃꯤ ꯊꯣꯛꯇꯅ ꯑꯗꯒꯤ ꯑꯣꯖꯥꯁꯤꯡ ꯅꯦꯛꯄꯤꯗꯅ ꯈꯣꯠꯄꯤꯗꯅ ꯆꯥꯎꯅ ꯈꯣꯟꯅꯕꯥꯛꯇ ꯑꯌꯥꯕ ꯂꯧꯗꯅ ꯈꯣꯠꯇꯅ ꯃꯣꯏ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ 3 times ꯒꯤꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗꯁꯦ ꯐꯪꯉꯕ ꯃꯇꯨꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯅꯗꯤ ꯈꯟꯕꯤ 3 times ꯒꯤꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯐꯪꯉꯕ ꯃꯇꯨꯡꯁꯤꯗ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯅ ꯑꯣꯖꯥꯕꯨꯗꯤ ꯑꯣꯏꯔꯤꯕꯀꯣ ꯁ꯭ꯇꯦꯠꯇ MMA ꯀꯤꯛ ꯕꯣꯛꯁꯤꯡꯒꯤ ꯑꯗꯨꯒ ꯇꯧꯒꯦꯅ ꯈꯟꯕ ꯒꯤꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯃꯌꯥꯝ ꯂꯩꯔꯦ ꯇꯧꯒꯦꯅ ꯈꯜꯂꯤꯁꯦ ꯑꯗꯣ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯗ ꯀꯩꯅꯣ ꯃꯇꯝꯗ ꯑꯩꯒꯤ ꯀꯟꯗꯤꯁꯟ ꯈꯔ ꯑꯩꯁꯨ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯈꯔ ꯂꯦꯞꯄꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗ ꯍꯣꯜꯗꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯅꯥꯔꯤꯑꯣꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯤꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗꯁꯤ ꯑꯦꯇꯦꯝ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟꯠꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯤꯡ ꯑꯗꯒꯤ ꯁ꯭ꯀꯣꯞꯁꯤꯡꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯂꯩꯌꯦꯅ ꯈꯟꯕꯤ
Guinness World Record tꯧba yabase Guinness World Record seng hagadi hiram ama ya tꯧba yaba adu hiram ama jida seng hagadi khwai thoi thoi ba oidineba mi ngatang oidineba malemgi oina number 1 ngasi natra hayeng si thugai de adu nong tang oihoje malemgi makom di oihodineba si jine nungai ba harije yumda sum phama leidi saugoti aduni adumaina leiba mayam je seng hagadi Guinness World Record se adugumba Karen haji question number akhoi Guinness World Record phangba yaba akhoi potential leiba scope sing Guinness World phangba yaba je sena ga mayam lei ba sanabada oro adurgi nungthang yupi thabada oro tawge bada ki sunate adu tawdu adu tawge yamdi laiba manba adu tawraga theta luba minimum da yupi do sam thoi da ngamoi yam lai man ba ne ba samane ba so typing do computer ki typing do minimum da samuk tang namoi di wording do ngamoi ba ta samane ba singna ga di adu like nam nungdang yupi thaba ga like om khena ba yam value yam khaidok na tham bai tare nungdang like computer typing do nungdang da minimum da du thoi de ngamoi de ne ba practice phanam taw ga jo ngam ba yai ngam da bai madau le di ne ba adugi adamai le ado singna ga di taw ya ba mayam le sing kyang hai ba da hoji example piri do aduna hona gi gi sunate adu hona ba sida mai pak na hona ba ngam na hona ba tawge di ikai ki thado adum le nei yam ngai je aduga makha taw da muk lakchani ngi sina khoi gi question se lakchadri ngai hajab tare ai marak thana break am khatang hana lojage break ki matung da mu makha taw question sing laksage khoi khana ga dawa khangjani ba myam am di lejari break ki matung da mu myam punna mu khangmina se myam dage break am khatang lojage break ti yam thuna hanjirake mieng ta don debi break ki matung da myam ba mukhana taram nok chali zada khoina mathang da bu lakchani ngi se oja si mamang gi khoi break mamang da takpi ki bada oja oi biri na takpi ko oja se karamba kari oja oi biri no aduga masida puthokhe ba satra sing mahiroi sing se karai phaw puthopi singna de hoji STX Sports outdoor MMA Impal ina Mangami shopping manakta leiba ya khoi ISTV manak mathakta leiba aduda oja coach on oire trainer ma ju oire kaino tawe MMA boxing Muay Thai kai don sureba se tawrija ado ai hoji amba kickboxing oire MMA ju oire ado amba hoji class oina oja ani suiba oja lemba oja niran joy ado oja bonjobi ado ge ai leire ado aina amba ai ho yaw ho de opone ina boxing dam khara puri kickboxing pu ado angangi ainda lakwa ai num takpa ado phawwa ha ga de singna ga de handak MMA kaino da chatluiba Manipur outside ta ado moi khara moi taruk taret nipan mapan di num lawreba MMA gi aduga khara dum lawrai tare adugi bukhoi hoji STQ ne bonjabi matrix fight night ta hoji funa digi ngai lei neba adu khalab neba adugi handak ki boxing gi thoki da Manipur gi state level da ayamba moi trauma dum lawe goal moi taram lawe dum taruma silver mai lawe ayamba goal dormani adu mami masing exactly kawre adu khara dum MMA mamang da sakhi dum khara dum thau lai re tane haziki MMA gi matang se laksara kan da khoi yam interesting oi ba khoi gi topic amasu oi dori ba khoi gi haziki MMA se khoi gi Manipur gi oina yamna chana ba chuna ba aduga mapan da malem gi thak ta mayam ma khoi medal na sing mayam am pura ga su masi khoi mayam na recognition tau base khoi masa khangbi base khara wat pa gi phibam da lei base masi matang da kari haibini sign tau ne seng ha ga di hogulai ni na go adugi phaw de MMA je boxing gi hek makha da leiram ne ba world gi WBC kain level ado makada MMA je kwai yang kwai man pam na sports entertainment ama oirim ne ba ado Manipur je ha ga di Manipur na seng ha ga di Manipur de value je loi han de ya tare khane wang am je hete han de ya de ba ado na Manipur de ti khara dum wa gi ni ado ki seng ha ga di lekai ado mayam support how tau dana ko sai na MMA thoki ba mayam support how tau dana puthok pi ba ado ki social worker dai lady mayam dana es kari do gi moi mang di no khoi mayam lady kai na songthok pi bam jange ba songthok tar ga di adum namda thamni adum mayam songtho iho la ga di adum kahalakani kahalakani tapi bne ba yam ngai je aduga makha taw da mu ngasai gi world record che da Guinness world record che laksara kan da jagi oina khoi ahum lak ni Guinness world record phangbiri se ado ahum lak sida khoi gi attempt sing sida hai tare khoi gi Guinness world record phange na khoi khanga ko mi ko se hai yam ngai ba bi ko ba mu de oidone masida jagi ba reaction se kamai pibi as Guinness world ko aham phang ai ha auji kai no ni kaina as ai je p3 mo ko om di ode natra jo ha kani yumgi level du as makom di oram ne yam thi haraw da le seng na ga de side haraw ni ngai je p3 bi khwai lei ba mayam rak ta gi aina makom oi bai je
ꯁꯤꯅꯦꯕ ꯍꯔꯥꯎꯅꯤꯡꯉꯥꯏꯁꯦ ꯑꯇꯩ ꯚꯦꯂꯨ ꯂꯩꯒꯦ ꯂꯩꯔ ꯃꯀꯣꯝꯗꯤ ꯑꯣꯏꯔꯦꯕ ꯑꯗꯣ ꯐꯠꯇꯕꯗꯤ ꯑꯣꯏꯕꯗꯤ ꯅꯠꯇꯦꯕ ꯑꯗꯣ ꯑꯐꯕꯗꯅꯦꯕ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯏꯁꯥꯇꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯤꯅ ꯄꯩꯁꯥ ꯐꯪꯕ ꯐꯪꯗꯕꯗꯤ ꯈꯪꯗꯦꯀꯣ ꯄꯩꯁꯥꯗ ꯌꯥꯝ ꯐꯣꯀꯁ ꯄꯤꯔꯒꯗꯤ ꯄꯩꯁꯥꯗꯤ ꯀꯌꯥ ꯌꯥꯎꯗ꯭ꯔꯦ ꯒꯤꯟꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯑꯗꯣ ꯃꯤꯡꯆꯠ ꯈꯛꯇꯅꯦ ꯑꯌꯥꯝꯕ ꯑꯗꯨꯅ ꯃꯤꯡꯆꯠ ꯁꯨꯃꯥꯏꯅ ꯐꯪꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯤꯅꯁꯨ ꯑꯗꯨꯝ ꯔꯤꯒꯥꯔꯗ ꯇꯧꯋꯤ ꯑꯗ ꯍꯧꯖꯤꯛꯀꯤ ꯃꯤꯅ ꯔꯤꯒꯥꯔꯗ ꯇꯧꯋꯦꯅ ꯍꯥꯏꯕꯤꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ 3 times ꯒꯤꯟꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯐꯪꯉꯕ ꯃꯇꯨꯡꯁꯤꯗ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯤꯅ ꯑꯀꯣꯏꯕꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯔꯤꯂꯦꯇꯤꯚꯁ ꯑꯗꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯅ ꯄꯤꯔꯛꯄ ꯔꯦꯁꯄꯣꯟꯁꯤꯗꯤ ꯀꯃꯥꯏꯅ ꯄꯤꯕꯤꯔꯛꯀꯦ ꯄꯤꯔꯛꯄ ꯔꯦꯁꯄꯣꯟꯁ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯥꯏꯅ ꯍꯥꯏꯅꯤꯡꯉꯩꯗꯤ ꯃꯌꯥꯝꯅ ꯚꯦꯂꯨꯗꯤ ꯋꯥꯡꯗꯤ ꯋꯥꯡ ꯊꯥꯡꯒꯠꯄꯤ ꯑꯗꯨꯗ ꯃꯔꯛ ꯃꯔꯛꯇ ꯁꯤꯗꯕꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯕꯁꯨ ꯌꯥꯎꯔꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯒꯤꯟꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗꯇꯨ ꯄꯩꯁꯥ ꯐꯪꯕ꯭ꯔꯅꯦ ꯍꯥꯏꯕꯒꯨꯝꯕ ꯂꯨꯄꯥ ꯀꯌꯥ ꯐꯪꯒꯦꯅꯦ ꯑꯁ ꯄꯩꯁꯥ ꯐꯪꯗ ꯀꯩ ꯀꯥꯟꯗꯦꯅꯣꯗ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯝ ꯗꯥꯎꯟ ꯆꯠꯂꯦꯀꯣ ꯑꯗꯣ ꯄꯩꯁꯥꯗ ꯌꯥꯝ ꯚꯦꯂꯨ ꯇꯧꯔꯒꯗꯤ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯅ ꯑꯌꯥꯝꯕꯅꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯋꯤꯗ ꯑꯁ ꯀꯩ ꯃꯣꯏꯅ ꯇꯧꯕ ꯉꯝꯕꯅ ꯒꯤꯟꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯃꯅꯤꯄꯨꯔꯗ ꯃꯤꯡꯆꯠ ꯄꯣꯔꯛꯄꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯁꯤ ꯐꯅꯤꯡꯉꯥꯏ ꯍꯔꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄꯩꯁꯥꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯇꯥꯜꯂ ꯐꯪꯕ ꯄꯣꯠꯅꯤ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯌꯥꯎꯗ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯁꯥꯏꯟ ꯇꯧꯒꯗꯕꯅꯤꯅ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯂꯩꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯂꯩꯕ ꯀꯣ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯂꯩꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯐꯣꯀꯁ ꯐꯖꯅ ꯄꯤꯕꯤꯔꯒ ꯐꯖꯅ ꯊꯥꯡꯒꯠꯄꯤꯒꯗꯕꯅꯤꯗ ꯑꯩ ꯊꯥꯡꯒꯠꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯃꯊꯪ ꯃꯊꯪ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯨꯝ ꯑꯗꯣ ꯃꯌꯥꯝ ꯐꯖꯅ ꯊꯥꯡꯒꯠꯄꯤꯔ ꯃꯇꯨꯡꯗ ꯀꯔꯤ ꯍꯥꯏꯅꯤ ꯐꯖꯅ ꯌꯦꯡꯁꯤꯜꯂꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯒꯤꯟꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯑꯣꯏꯔꯒꯁꯨ ꯒꯤꯟꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗꯁꯦ ꯃꯅꯤꯄꯨꯔꯅ ꯈ꯭ꯋꯥꯏ ꯌꯥꯝꯃꯦ ꯍꯥꯏꯔꯒꯗꯤ ꯂꯟꯗꯟ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔꯁꯦ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕ ꯄꯥꯔꯁꯟ ꯉꯥꯛꯇꯅꯤ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯃꯣꯏꯅ ꯑꯁ ꯑꯣꯂꯦꯝꯄꯤꯛꯀ ꯂꯧꯔꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯁꯥꯟꯅꯕꯗ ꯅꯝꯁꯤꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯇꯦꯂꯦꯟꯇꯦꯠ ꯑꯁ ꯌꯥꯝ ꯑꯣꯏꯔꯒ ꯀꯔꯤ ꯋꯥꯠꯂꯤ ꯃꯣꯏꯗ ꯀꯥꯏꯅ ꯌꯦꯡꯁꯤꯜꯂꯛꯀꯗꯕ ꯈꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯏ ꯌꯦꯡꯁꯤꯜꯂꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯣꯖꯥꯕꯨꯗꯤ ꯂꯩꯕꯤꯔꯦ 3 times ꯒꯤꯟꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯍꯣꯜꯗꯔ ꯑꯣꯏꯅ ꯂꯩꯕꯤꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯒꯤꯟꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯐꯪꯈꯤꯕ ꯃꯤꯁꯦ ꯑꯗꯨ ꯀꯌꯥꯃꯨꯛ ꯂꯩꯔꯦ ꯑꯗꯨꯒ ꯀꯅꯥ ꯀꯅꯥꯁꯤꯡ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯑꯗꯨꯒ ꯊꯝꯖꯕꯤꯌꯨ ꯑꯦꯝ ꯑꯣꯀꯦꯟ ꯍꯥꯏꯕ꯭ꯔꯥ ꯁꯝꯕꯜ ꯁꯦꯄꯦꯟꯒꯤꯗꯣ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯩꯗꯤ ꯃꯥꯏꯕꯝ ꯏꯇꯣꯝꯕ ꯈꯨꯅꯥꯎꯕꯤ ꯅꯨꯄꯥꯁꯤꯡꯒꯤꯗꯣ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯗꯩꯗꯤ ꯇꯤꯂꯛ ꯀꯩꯁꯥꯝ ꯑꯃ ꯗꯦꯜꯂꯤꯗ ꯑꯉꯥꯡ ꯂꯩꯕꯗꯣ ꯑꯗꯨꯗꯩꯗꯤ ꯅꯤꯔꯟꯖꯣꯏ ꯑꯩ ꯁꯥꯇ꯭ꯔ ꯑꯗꯩ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯑꯩ ꯁꯥꯇ꯭ꯔ ꯑꯩꯅꯦ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯍꯥꯟꯕ ꯑꯩꯒꯤ ꯃꯃꯥꯡꯗ ꯐꯪꯈꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯀꯔꯤ ꯍꯥꯏꯅꯤ ꯏꯟꯁꯦꯟꯇꯤꯞ ꯄꯩꯁꯥ ꯊꯕꯛ ꯐꯪꯉꯦ ꯑꯌꯥꯝꯕ ꯇꯤꯂꯛ ꯀꯩꯁꯥꯝꯁꯨ ꯄꯩꯁꯥ ꯐꯪꯉꯦ ꯑꯗꯨꯝ ꯏꯟꯁꯦꯟꯇꯤꯞ ꯂꯥꯏꯟ ꯒꯤꯟꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯂꯥꯛ 5 ꯐꯪꯉꯦ 5 ꯂꯥꯛ ꯁꯨꯝ ꯐꯪꯉꯦ ꯑꯗꯣ ꯏꯇꯣꯝꯕꯁꯨ ꯊꯕꯛꯀ 5 ꯂꯥꯛꯁꯨ ꯐꯪꯉꯦ ꯑꯗꯨꯗꯒꯤ ꯁꯝꯕꯂꯤ ꯁꯦꯄꯤꯡꯒꯤꯗꯣ 5 ꯂꯥꯛꯁꯀ ꯊꯕꯛꯀ ꯑꯗꯨꯝ ꯄ꯭ꯔꯣꯃꯣꯁꯟ ꯑꯗꯨꯝ ꯄꯤꯈꯤꯕ ꯆꯥꯎꯅ ꯑꯗꯣ ꯑꯩ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯩ ꯈꯛꯇꯪ ꯉꯥꯏꯍꯧꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗ ꯄꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯔꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯒꯤꯟꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗꯁꯦ 3 times ꯒꯤꯟꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯑꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯕꯅꯤ나 ꯃꯁꯤ ꯌꯥꯝ ꯆꯥꯎꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯊꯦꯡꯅꯔ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯒꯤꯟꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯐꯪꯈꯤꯕꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯀꯔꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟꯠꯁꯤꯡꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯒꯤꯟꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗꯁꯦ ꯑꯦꯇꯦꯝ ꯇꯧꯍꯟꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯄ꯭ꯂꯥꯟꯗꯤ ꯂꯩꯕꯤ ꯄ꯭ꯂꯥꯟꯗꯤ ꯃꯌꯥꯝ ꯂꯩ ꯍꯧꯖꯤꯛꯄꯨꯗꯤ ꯗꯥꯏꯔꯦꯛꯇꯤ ꯂꯣꯏ ꯐꯣꯡꯗꯣꯛꯑꯔꯣꯏꯒꯦ ꯑꯗꯨꯒ ꯇ꯭ꯔꯦꯅꯤꯡꯁꯨ ꯃꯌꯥꯝ ꯇꯧꯔꯤ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯒꯦ ꯍꯧꯖꯤꯛ ꯍꯥꯏꯔꯨꯔꯒꯗꯤ ꯑꯃꯨꯛ ꯚꯦꯂꯨꯗꯨ ꯑꯃꯨꯛ ꯂꯩꯔꯣꯏꯕ ꯑꯗꯨꯅ ꯈꯤꯇꯪ ꯃꯇꯝ ꯈꯤꯇꯪ ꯊꯥ 2 3 ꯊꯥ 4 5ꯗꯤ ꯆꯪꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯁꯤ ꯍꯣꯠꯅꯖꯃꯜ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯂꯣꯏꯁꯤꯟꯖꯔꯛꯄꯁꯤꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯍꯥꯏꯕꯤꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯀꯔꯤ ꯀꯔꯤ ꯂꯩꯕꯤ ꯃꯌꯥꯝꯅ ꯑꯦꯅꯤ ꯁ꯭ꯄꯣꯔꯠꯁ ꯑꯣꯏꯒꯦꯔꯥ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯗ ꯂꯩꯀꯥꯏꯒꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯞꯄꯣꯔꯠ ꯆꯥꯎꯅ ꯇꯧꯕꯤꯌꯣ ꯑꯗꯩ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯁ꯭ꯄꯣꯔꯠꯁ ꯄꯥꯔꯁꯟ ꯃꯌꯥꯝꯒꯤ ꯁ꯭ꯄꯣꯔꯠꯁ ꯄꯥꯔꯁꯟ ꯈꯛꯇ ꯅꯠꯇꯅ ꯀꯔꯤꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯣꯏꯔꯣ ꯑꯃꯠꯇ ꯑꯣꯏꯔꯣ ꯂꯥꯏꯔꯤꯛꯀꯤꯗꯤ ꯃꯌꯥꯝ ꯎꯔꯦ ꯑꯗꯣ ꯁ꯭ꯄꯣꯔꯠꯁꯀꯤꯗꯤ ꯈꯤꯇꯪ ꯅꯝꯊꯔ ꯊꯝꯕ ꯁ꯭ꯇꯥꯏꯜꯗ ꯎꯏ ꯑꯗꯨꯅ ꯁ꯭ꯄꯣꯔꯠꯁ ꯈ꯭ꯋꯥꯏ ꯚꯦꯂꯨꯗꯤ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅ ꯈꯟꯕꯤꯌꯣ ꯂꯥꯏꯔꯤꯛꯁꯨ ꯁ꯭ꯄꯣꯔꯠꯁꯨ ꯁ꯭ꯄꯣꯔꯠꯁ ꯁꯥꯟꯅꯔꯒꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯅꯤꯗꯣ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅ ꯆꯠꯄꯗꯤ ꯉꯝꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯂꯥꯏꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯃꯗ ꯂꯩꯔꯒꯗꯤ ꯑꯃꯗ ꯁꯣꯟꯊꯔꯛꯀꯅꯤ ꯑꯃꯗ ꯐꯥꯎꯔꯒꯅ ꯑꯃꯗ ꯑꯃꯨꯛ ꯍꯟꯊꯔꯛꯄ ꯑꯗꯨꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁꯇꯤ ꯑꯗꯨꯝ ꯌꯥꯎꯕ ꯇꯥꯕꯅꯤ ꯁ꯭ꯄꯣꯔꯠꯁ ꯁꯥꯟꯅꯔꯒ ꯂꯥꯏꯔꯤꯛꯇ ꯑꯃꯨꯛ ꯁꯣꯟꯊꯔꯛꯄ ꯂꯥꯏꯔꯤꯛ ꯇꯧꯔꯒꯅ ꯁ꯭ꯄꯣꯔꯠꯁ ꯑꯃꯨꯛ ꯁꯣꯟꯊꯔꯛꯄ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯏꯟꯈꯠꯂꯛꯏꯕ ꯐꯥꯎꯕ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯁꯤꯒꯦ ꯃꯥꯏꯁꯦ ꯀꯔꯤ ꯄꯤꯁꯤꯒꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯍꯟꯗꯛꯁꯦ ꯀꯃꯥꯏꯅ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯕꯤꯁꯤꯒꯦ ꯄ꯭ꯔꯣꯃꯣꯁꯟ ꯍꯥꯏꯗꯤ ꯃꯥꯏ ꯀꯔꯤꯅꯤ ꯊꯧꯒꯠꯄꯤꯁꯤꯒꯦ ꯍꯥꯏꯕꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯦꯜꯂ ꯃꯇꯨꯡꯁꯤꯗ ꯃꯌꯥꯝꯁꯦ ꯄꯨꯂꯞꯅ ꯀꯔꯤꯅꯤ ꯃꯅꯤꯄꯨꯔꯁꯦ ꯑꯝꯇꯪ
ꯆꯥꯎꯅ ꯀꯔꯤꯅꯦ ꯁ꯭ꯄꯣꯔꯠꯁ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯄꯨꯊꯣꯛꯑꯒ ꯑꯃꯨꯛꯇꯪ ꯁ꯭ꯄꯣꯔꯠꯁ ꯍꯥꯎꯁꯇꯣ ꯑꯁꯦꯡꯕ ꯑꯣꯏꯍꯟꯖꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯔꯤꯕꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯩꯈꯣꯏꯒꯤ ꯒꯤꯅꯦꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯍꯣꯜꯗꯔ ꯃꯌꯥꯝ ꯑꯃ ꯃꯈꯥ ꯇꯥꯅ ꯄꯨꯊꯣꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩꯈꯣꯏꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣ ꯂꯦꯡꯕꯤꯔꯛꯄ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯋꯥꯐꯝꯁꯤꯡꯁꯦ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯁ꯭ꯄꯤꯛꯀꯤ ꯊꯧꯔꯝ ꯑꯁꯤ ꯀꯝꯗꯧꯕꯤꯕꯒꯦ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯛꯄꯤꯔꯛꯎ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ